Rest in peace, BSF Meitei Masaya Report Yambemdagi Dipok Ama Indian Pakistan gi landa leikhidre. Bomb spinter na pan badagi lekana dura lakiba du. Lekana bangam dana leikhidabani haidi. Piyana Manipur gi suroi sina bangam roidabana athubada miyam gi lengak laklagani MP sana zauba. Bosem class 10 di exam reason hayeng haidoklagani haidi. BSF ki sub inspector Muhammad Imtiaz ngarang Jammu and Kashmir ki RS Pura sector da Pakistan ge khuthonabada leikhidre haidi. Yelhomi singi phangpham thokpo hak phangnaba masu Meitei sing ST gi list sana bangam bathak da hona Mahesor. Tonjang da PDF na KIA gi game to kre aso open asi na yam yaw kre. Naga nupi ma daddy da magi boyfriend na thina fubirmme haidi aduga nupa do thiba khangdre su haidi. Ngarang kuki masen yam na khana kre. BDF sing na metara manga dagi khulai pai tabagi khongjang jangsing gadori. India amasung Pakistan lal lem na bahaini yana kre. Pakistan na yana ba thuwai duna Jammu and Kashmir da khut thara kre. Indian force sing na Pakistan gi drone sing ngarang ahing kapta khibaga lunana artillery sense sing thuwai kre. Security force na tongan ba lalulup khara gi lan mitara nithoi khulai ga kodana phagat kre. Mobile phone amadi smart watch huran bada chena bani haiba miyoi mari phagat kre.